ꯍꯧꯈꯤꯕ ꯆꯍꯤ 2016ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯃꯌꯥꯝ ꯊꯝꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯄꯥꯟꯒꯤ ꯃꯤꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯒꯤ ꯃꯔꯛꯇ ꯑꯌꯥꯝꯕꯅ ꯀꯅꯥ-ꯀꯅꯥꯅꯅꯣ ꯐꯤꯠ ꯇꯧꯁꯤꯟꯕ ꯋꯥꯐꯝꯁꯤꯡ ꯊꯝꯅꯕ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗꯒꯤ ꯐꯪꯂꯛꯄ ꯋꯥꯐꯝꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯀꯅꯥ-ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯃꯪꯂꯥꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯧꯈꯠꯂꯛꯄ ꯊꯕꯛꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯔꯦ꯫ ꯃꯁꯤꯗꯤ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯏꯁꯨ ꯅꯠꯇꯦ, ꯅꯦꯁꯅꯦꯜ ꯏꯁꯨꯅꯤ, ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯊꯤꯖꯤꯟꯕꯗꯒꯤ ꯐꯪꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯥꯂꯦꯝꯒꯤ ꯑꯍꯣꯡꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯇ ꯆꯥꯎꯅ ꯁꯣꯛꯍꯜꯂꯛꯇꯨꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ, ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯚꯝꯗ ꯀꯥꯏꯊꯔꯛꯂꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯎꯃꯪ ꯌꯣꯛꯈꯠꯀꯗꯕꯅꯤ, ꯀꯟꯒꯗꯕꯅꯤ ꯍꯥꯏꯕ ꯃꯔꯛꯇ ꯃꯅꯤꯄꯨꯔꯗ ꯄꯥꯛꯇꯛꯅꯅ ꯎꯃꯪ ꯀꯣꯛꯊꯣꯔꯛꯄ ꯑꯁꯤ ꯊꯤꯡꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯂꯨꯕꯅꯤ꯫ ꯎꯃꯪꯁꯤꯡ ꯀꯣꯛꯊꯣꯛꯄꯗ ꯅꯠꯇꯅ ꯀꯣꯛꯊꯣꯛꯂꯕ ꯃꯐꯝꯁꯤꯡꯗꯨꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜꯁꯤꯡꯕꯨ ꯍꯝꯆꯠ ꯍꯝꯕꯣꯏꯅꯕ ꯁꯨꯝ ꯆꯥꯔꯕ ꯌꯨꯝꯕꯤ ꯑꯣꯏꯔꯛꯄꯒꯤ ꯂꯝꯕꯤꯗ ꯄꯨꯁꯤꯜꯂꯛꯂꯤꯕ ꯅꯤꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯗ꯭ꯔꯒꯁꯤꯡ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯄꯥꯛꯇꯛꯅꯅ ꯊꯥꯔꯛꯄ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯨꯕꯅꯤ꯫ ꯎꯃꯪ ꯀꯣꯛꯊꯣꯛꯂꯒ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯇꯒꯤ ꯏꯍꯣ ꯍꯣꯕ ꯉꯝꯈꯩ ꯐꯥꯎꯖꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯖꯤꯡꯗꯨꯅ ꯆꯠꯊꯔꯛꯄꯗ ꯅꯠꯇꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯛꯇ ꯈꯨꯟꯗꯥꯗꯨꯅ ꯂꯩꯁꯤꯜꯂꯛꯄ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯨꯕꯅꯤ꯫ ꯀꯥꯡꯕꯨ ꯑꯃꯅ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯂꯩꯉꯥꯛꯄꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯥꯏꯅꯣꯔꯤꯇꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯃꯊꯛꯇ ꯃꯦꯖꯣꯔꯤꯇꯤ ꯍꯤꯟꯗꯨ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯅ ꯆꯠꯊꯔꯛꯄ ꯂꯥꯟꯗꯥꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯏ꯫ ꯎꯃꯪꯁꯤꯡ ꯀꯣꯛꯊꯣꯛꯄ, ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯕ, ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯤꯄꯨꯔꯗ ꯍꯦꯛꯇ ꯈꯨꯟꯗꯥꯁꯤꯟꯕꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯄꯟꯗꯦ꯫ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕ ꯅꯦꯔꯦꯇꯤꯚ ꯑꯃꯗꯤ ꯃꯦꯖꯣꯔꯤꯇꯤꯅ ꯃꯥꯏꯅꯣꯔꯤꯇꯤꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯋꯥꯐꯝꯒ ꯆꯥꯁꯤꯟꯅꯍꯟꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯔꯨꯜꯕꯨ ꯋꯥꯍꯟꯊꯣꯛ ꯂꯥꯟꯅ ꯄꯤꯁꯤꯟꯗꯨꯅ ꯀꯣꯔꯠ ꯐꯥꯎꯕ ꯑꯔꯥꯟꯕ ꯇꯥꯍꯟꯕꯒꯨꯝ ꯇꯧꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯤ ꯋꯥꯐꯝ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯑꯥꯎꯠꯂꯦꯠ ꯈꯔꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯗ ꯃꯩꯇꯩꯁꯤꯡꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁ꯭ꯇꯦꯇꯁ ꯇꯥꯜꯂꯛꯄꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯩꯇꯩꯕꯨ ST ꯁ꯭ꯇꯦꯇꯁ ꯑꯣꯏꯍꯟꯅꯅꯕ ꯔꯤꯀꯣꯃꯦꯟꯗꯦꯁꯟ ꯑꯃ ꯁ꯭ꯇꯦꯠꯅ ꯁꯦꯟꯇꯔꯗ ꯊꯥꯒꯗꯕꯅꯤ ꯍꯥꯏꯅ ꯔꯨꯂꯤꯡ ꯄꯤꯈꯤ꯫ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯇ꯭ꯔꯥꯏꯕꯦꯜ ꯁꯣꯂꯤꯗꯔꯤꯇꯤ ꯔꯦꯂꯤ ꯆꯠꯄꯗꯒꯤ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯏ꯫ ꯃꯁꯤꯒꯤ ꯅꯦꯔꯦꯇꯤꯚ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕꯁꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯈꯤꯕ ꯆꯍꯤ 2016ꯒꯤ ꯃꯦ 3ꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯃꯌꯥꯝꯗ ꯑꯠꯁꯨꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯤꯟꯈꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯁꯣꯂꯤꯗꯔꯤꯇꯤ ꯔꯦꯂꯤ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯈꯛ ꯅꯠꯇꯅ ꯑꯇꯩꯗꯤ ꯁꯥꯟꯇꯤ ꯑꯣꯏꯈꯤ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯏꯔꯥꯡ ꯍꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯁꯤꯟꯅ ꯌꯦꯡꯈꯤꯗꯦ, ꯍꯧꯖꯤꯛꯁꯨ ꯌꯦꯡꯗꯕꯗꯧꯅ ꯇꯧꯏ꯫ ꯈꯪꯂꯦ ꯍꯩꯔꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝ, ꯈꯪꯗ꯭ꯔꯕꯁꯨ ꯍꯩꯇ꯭ꯔꯕꯁꯨ ꯑꯦꯗꯚꯥꯏꯁ ꯄꯤꯅꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩ ꯃꯀꯣꯛꯁꯤꯡ ꯂꯩꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯔꯨꯂꯤꯡ ꯑꯗꯨꯕꯨ ꯂꯥꯟꯅ ꯋꯥꯍꯟꯊꯣꯛ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯑꯔꯥꯟꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯣꯛꯇ ꯍꯥꯟꯖꯤꯟꯈꯤꯕꯗꯒꯤ ꯂꯥꯏꯆꯨꯕꯒꯨꯝ ꯇꯧꯗꯨꯅ ꯀꯣꯔꯠꯀꯤ ꯔꯨꯂꯤꯡ ꯑꯗꯨꯕꯨ ꯂꯥꯟꯅ ꯋꯥꯍꯟꯊꯣꯛ ꯄꯤꯕꯒꯤ ꯐꯤꯚꯝ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯔꯥꯟꯕ ꯋꯥꯐꯝꯁꯤꯡ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯕꯨ ꯍꯨꯝꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯩ꯫ ꯈꯪꯗꯕꯁꯤꯡꯗꯗꯤ ꯑꯔꯥꯟꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯣꯛꯇ ꯆꯪꯈꯤꯗꯨꯅ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯆꯨꯝꯕ ꯑꯗꯨ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯕꯁꯨ ꯂꯩꯇꯦ꯫ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯗ ꯊꯣꯛꯂꯤꯕꯅꯤ꯫ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤꯕ ꯖꯁꯇꯤꯁ ꯁ꯭ꯔꯤꯙꯥꯔ ꯃꯤꯔꯗꯨꯜꯅ ꯏꯆꯝ ꯆꯝꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯄꯤꯈꯤꯕ ꯔꯨꯜꯕꯨ ꯂꯥꯟꯅ ꯋꯥꯍꯟꯊꯣꯛ ꯄꯤꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯗꯨ ꯌꯥꯝꯅ ꯆꯨꯝꯗꯕꯅꯤ ꯑꯃꯗꯤ ꯐꯖꯗꯕꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯕ ꯇꯥꯏ꯫ ꯀꯣꯔꯠꯅ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯕꯨ STꯅꯤ ꯅꯠꯇ꯭ꯔꯒ ꯅꯠꯇꯦ ꯍꯥꯏꯅ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯁꯨ ꯀꯣꯔꯠꯀꯤ ꯔꯨꯜꯕꯨ ꯂꯥꯟꯅ ꯋꯥꯍꯟꯊꯣꯛ piduna ꯂꯥꯛꯈꯤ꯫ ꯃꯩꯇꯩꯅ ST ꯂꯤꯁꯇ ꯆꯟꯕ ꯆꯟꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠꯇ ꯔꯤꯀꯣꯃꯦꯟꯗꯦꯁꯟ ꯑꯃ ꯊꯥꯔꯛꯎ ꯍꯥꯏꯔꯛꯄꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯔꯠꯇ ꯋꯥꯀꯠ ꯑꯃ ꯂꯥꯛꯄꯗꯒꯤ ꯀꯣꯔꯠꯅ ꯁ꯭ꯇꯦꯠꯇ ꯔꯤꯀꯣꯃꯦꯟꯗꯦꯁꯟ ꯑꯃ ꯊꯥꯅꯅꯕ ꯈꯪꯍꯟꯈꯤꯕ ꯈꯛꯇꯅꯤ, ꯃꯁꯤꯗꯒꯤ ꯍꯦꯟꯕꯁꯨ ꯂꯩꯇꯦ, ꯋꯥꯀꯠꯄꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯖꯁꯇꯤꯁ ꯁ꯭ꯔꯤꯙꯥꯔ ꯃꯤꯔꯗꯨꯜꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯔꯨꯂꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯟꯇꯔꯗ ꯔꯤꯀꯣꯃꯦꯟꯗꯦꯁꯟ ꯊꯥꯈꯤꯕꯁꯨ ꯂꯩꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯩꯇꯩꯒꯤ ꯐꯦꯚꯔꯗ ꯅꯠꯇꯅ ꯃꯥꯌꯣꯛꯇ ꯔꯤꯀꯣꯃꯦꯟꯗꯦꯁꯟ ꯊꯥꯔꯝꯂꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯩꯇꯩꯅ ST ꯁ꯭ꯇꯦꯇꯁ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯐꯪꯗꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯣꯔꯠꯅ ꯍꯥꯏꯕꯅꯁꯨ ꯌꯥꯔꯣꯏ, ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯕꯅꯁꯨ ꯌꯥꯔꯣꯏ, ꯄꯥꯝꯂꯤꯕ ꯀꯥꯡꯕꯨꯅ ꯍꯥꯏꯕꯅꯁꯨ ꯌꯥꯔꯣꯏ,
पामदबा कांगबुना येतपनसु यारोय मसिदी सेंटरगी मरी लेनबसिंगना कुपना येंगसिल्लगा लौरुकदबा वारेपनी कोर्टना मैथी सिंबु एसटी स्टेटस चनबगा मरी लेनना रूलिंग पीबदगी हौरुखिबा इरानी हाइना संदोखिबा अमदी मेजॉरिटी मैथे अमसुंग हिंदू सिंगना माइनॉरिटी क्रिश्चियन सिंबु नमथनबा होनबनी हाइना कन्ना संदोक्तुना लाकिबा अदु करम तौरे हाइबा खंथनिंगाय ओइरे तौबतबु मसी यौरबा फावबदा अदु ओइरबसु हाइना येलकदबा तंगाइरे।